Sangkai Village Sana Taknaba Polam Pangdaduna Humanitarian Crisis Mayuk Narakpadayi, Kuki Nupis no Wakat Mipam Satakri. Kuki Amas Nagani Marak Ukatnari Vas in a Maram Weraga Urkul District Lady Va Kuki Sing Sana Taknaba Polam Sing Yauna Nomagi Tangai for the Polam Sing Panglata Badagi, Humanitarian Crisis Mayunari. Masina Maram Weraga District Lady Ba Kuki Miyoi Sing District Administration Gimakati Sana Taknaba Yauna Atai. Mathau Dava Polam Sing Pangan View Haina Ngasi Kuki Women's Union Urkulgi Banner Makarangasi Sangkai the Kuki Nupisinga Wakat Mipam Satakri. Working Committee on Kuki Civil Society Organization Gimayang Makar Satakiba Wakat Kongzanga Duga Mari Ledana Organizers Singi Make the Fondo Kibada Kuki Miam Gimatata Nagasanga Satok Sin Tauba I think Batambadana Nomagi Tangai for the Polam Sing Yauna Sana Tanabasing Kuki Kulsing the Pushin but Yahandavana Miam Awa Kamayunari, Madam Maduna District Administration Gimakadigi, Hiramasigi Matang the Akan Bamiang Sangduna, Matauta Tapak Sing Pekatpio. Kuki Miam the Ting Nariba, Awa Khudong Sadavasing Matam Supagi when a Waroishin Puranava Urkul DC, Saitania. IS na Kousinkhre Sangshiliba Miyoi Singasiga Unaduna Sab Tazabama Pidriba forward Haojik Sangshiliba Kousinkhre si Hantok Loeki Kousinkhre Dura Saru Yariba Singna Tankul Singoina di security na Scott Tauraga Sana Taknaba Polam Sing Pusili Adobo Koki Singoina di Tumina Lashili Di Shigi Makadigi citizen Kudimak Sapmanaba Miyeng the Tabak Taugadabani Akaknaba citizen Amakaki Tabak Tauridabani Gorba Mena Misang Mikai Naidana Tabak Taubiu Urkul District Lady Bakoki Zomiyam Mayu Nariba Humanitarian Crisis Asi Ningtina Ubiduna Masigi Waruishin Mapurana Bukona Buaki Panmayabadi Koki Singi Make Digi Tankul Nagas in the Lambi Tingbayano Koki Kuls in the Sana Tanapa Polam Sing Pusin but I think what Tamlabishida Lenga Naming Sang Biu Haina Nasi Wakat Mipam Satakrabasu Hauzi Imfal Urkulambi Esikuki Sing I think but Hamduna Tankul Nagasing Satpa I think but Tamlibani Zun Taraga Mapandas Kuki militants na Urkul Districti Mongkot Chipur Impal Tamna Layang Balakiba Tankul Naga Paraga Pukibadigi Litan Poliski Ocean Lusing with Timamana Rescue Taukibani Meetei community Kaktabu Atamna Pabagi Tawong Sing Satavasin Lamdam Sigi peace process ta Akai Bekia Lakani eti Arambai Tingul Kimakadigi Lamdam Sita Tazaba Santiamusum Justice Purana Ba Apil Torkli Adumapu Hadak Meetei community Singbo Atamna Paba Punbagi Tawong Kia Satarli Vasida Nungnang Bufong Laduna Asiguma Tawong Singasina Irang Mayuk Nalibi state Sida peace process Purana Buhana Bada Akai Bekia Lakani Haina Arambai Tingul Tadurakpa Sirolaman Haidi Sirola Cinemakata na Hairibana English Nganiga Kunga Humdoigi me Ahumdigi Horakiba, Iranga Cinemaram Oiraga, Lambda Masugi Mapam Kiara Parks and Hingsagi Tawong Kasa Tarakpa, Law and Order, Collapse Oirakpa, Mara Laser the Misa Mia Kaya Aki Tuzumba Kaya Mayu Nariba, Mayu Make Etek Tokiba Masum, Mioikiana Masa Hingnabagi Damakta, Lanzianabagi Tawong Kasa Takibana Maram Oiraga, Piba Mamasum, Matamna, extraordinary circumstancing adu ohelakibani loinana nahali singkyana makoi gi khulngak sanabagi damakta tholakibani India government gi makedegi khulai sarent tawna ba appeal tawkiba masum peace process asi amakpa amata yaudana khumang soksina sangshilagani haina thajaba pikiba kya aduna maram oiraga Meetei community village volunteer amasum arambai thingol gi members singna positive response pikiba loinana government gi makedegi lamda masida mausagi pibam hanjin halaglagani amasum santi gi damak thabak paikhat pa hauragani haina thajaba pikiba duna maram oiraga good faith langak khulai singa du kusina kibani adubu khulai kusina ba matam du langak na pikiba thajaba singa du ngasi fawa thabak to on thokri handak ta nauna Meetei community gi miyoi sing hatliba duna maram oiraga haujik sathariba santi gi process sida arem ta halagani Makatana Santigi Kongtang Sing Pekalakliba Sida Cooperation Pinning the Vigi Pibam Adu Lakani Meetei community gi miyoi lising kya tungan legal provisions singi miyeng makada Papun Vigi Tabak Satarabasu Atopa community singi wainadi Maning Tamna Kulai Pairaga Satok Sasinta Wiya Hali Haina Piena was a Fundorakli Zenims the Laikat Nariba Konsakul gi miyoi Taruk Naga Zen Jet ki Kangbun Unakri Koki militant singna Lairon by Fake Huligi May Tarahum do the far of Matung Nini Subna Makui custody the Tamduna Kian Kangan Migi Tawon Casa Tarkiba Maram Oiduna. How's Zenims the Wakalina Loina Aruba Pum the Lake Nariba, Konsakul give victim, Mapan Gipium Si, Nagazian Zetki Kangbun Unakre.
victim patients adu naga zenjet ki kangbu gi maikei gi unakhibaduda kuki militants na tamthin hatkraba naga misam taru adugi justice phangnaba makhoi gi maikei gi sapsana thengnagani loinana hiram asiga madi lainana changsiliba khongjang singna piba yaba mating singju pigani haibigi thajaba pibiga loinana anaba sing adu athuba matamda phaba oirasanu haina thaujal supiramki naga zenjet ki kangbu aduna khonsa khol gi chairman gi suhakthingna unaduna thokriba thagdok singi matang wari sanaki loinana awaba taraba matam asida solidarity utpoina apikpa token of love amasu kusinaramki loinana naga taruki mihar asigi justice athuba matamda phangbu oirasanu amasum laika nariba singa sibusu athuba matamda fogalakpu oirasanu haina phongdoramki panba yabadi koki militants na lairon baifai khulde phakraba matung numit nini subna makhogi custody da thamlaga thadorakhiba konsa khulgi naga misam tarakani thuedugi manungda mapandi haujuk jenims da laikat naribani Thaunawjam Brinda lakadoribe assembly mikhala sida yai school AC da mirep oina lamba tauragani haina lakthokri Mathang saying lisingani ga kunga tere ki angan masarukta pangthokna pa yai haina thajanari wa tarahumdoi suba Manipur Legislative Assembly gi mikhalda Thaunawjam Brinda yai school AC da mirep oiragani haina ngasi ma ki mayumna pangthokiba program amaga mari lainana official oina lakthokri Thauram aduga mari lainana makna haikibada sanglaba matam asi lamdam asida Congress na lengak session tawduna lakhibane dubu makoi gi lengak session amasum policy miyamna pena daba kya laibadagi English ngani ga taraga tereta BJP da miyamna power sinakibane adubu BJP na lengak session hek pairak padagi lamdam asida amang ata amasum yai khai thingai ba kya leptna satharakli BJP ga asiguma lengak session amasum policy program kya asi makhatan adumak sathaduna lairabadi Manipur asi machet kya thona kairagani BJP ki thabak thoram sing asina lamdam sida afaba tawrakani haibasi thajaninga waidi Manipur gi haujik oiriba phibam asida sing amasum tam anida transparency line afaba policy kya ga loina thabak tawba ngamba political party ama matawtai adubu mikhal thengna ba haibasida state asigi haujik lairiba train asidadi money power amasu muscle power asini adubu maki oinadi money power amasu muscle power animak laijadi adubu khwaidigi hena shakti laiba khulaidi asingma democracy ni miyamgi shakti edune miyamgi nungsiba amasum thajaba duna maram oiraga mahakna mikhal asida lamdam asida ahongma purakna bigi wakhalonda mikhal lamba tawna thokadoribani maram adun afaba lengak session ama purakna ba honabada miyamna mahakpu assembly yauna thinbiyu kariguma mahakna mikhalda mai pak patarabadi high school AC ki oina high school people's council aina semgani council adugi advice matung ina thabak tawgani MLA ama haibasi AC adubu sarga ohenba ngamba power kya laibani aduna mahakna mahaki high school AC miyamna mataw tamjaningai oibi AC ma ohena na bo honagani AC da karamba administration piri haibadu miyamna urakani amasum mataw tamjafam oirakani Manipur gi hauji oiriba phibam masi yamna soksile hiram kya da kai tharaktuna menma ngamdabigi phibam da leidi masibu mena bo hona ba assembly da thajaba thamaga loinana mama leba ki damak thawai thadop ngamgadaba miyam gi mihut sing khanba matawtai governance amasum administration ahong mama purangna bo hona ba haibasi party adugi asawu thawdang le National Party singi oinadi makoi gi mathak thongba singi yathang matung ina thabak tawgadabana aikhoi gi oiba interest thabak tawbada awab oigani regional party oiragadi aikhoi la laidiba power amasum structure sing adu maning tamna sizinaduna miyamgi interest thabak tawba ngamlagani dubo lairiba phibam asida miyamna regional party da kaya yamna kana bigi masak lairabra haiba asubu hangasini maki oinadi karamba party da mire oi thengnagadagi haibadu kendragi miyam amasum ahal laman singna lebakpa duda satkane ki Committee on Tribal Unity COTU gi maikei digi press release amangasi thadorakli hairiba press release asida mayek singna palli madudi maru oina COTU na akan mamongda condemn tawraduna yamna selective oiba jagar security operation hairiba leimakhong kangsup area hairiba jaga sing sathaba si COTU gi maikei akan mamongna condemn tawrapaga loinana khudakti haibadi emergency indefinite ban NH2 amasum NH37 da kauri haiba wafam asini hauji su hairiba jaga sida kuki amasum kasanaga community singi marakta akan mamongda tension lairibani haiba maran season baga loinana COTU gi maikei digi Committee on Tribal Unity gi maikei digi akan mamong tamda condemn tawri hairiba jaga leimakhong kangsup area sing sida jaga sida selective security operations sa thai haibasini
हारिबा मखोइगी प्रेस रिलीज असिदा क्रिस्टियन पास्टर अहुम हाटखिबगी मतांग पुथोकपगा लोइनना कोतुना खुदकता गवर्नमेंट ऑफ इंडिया हाइबदी मिनिस्ट्री ऑफ होम अफेयर्स ना हारिबा थांगपोकसिंग असिदा खुद थिंगजिनबियु हाइबा वाफम पलकपगा लोइनना इम्पार्शियल अमसुं प्रोफेशनल ओइना सिक्योरिटी ऑपरेशन सथालु पास्टर अहुम हाटखिबा अमसुं इनोसेंट विलेज तरागनिथुगी मतांगदा इंडिपेंडेंट इन्वेस्टिगेशन सथालु मसीदा नतना मखाताना पल्लदुना कोतुगी मैकेदिगी कमिटी ऑन ट्राइबल यूनिटी की मैकेदिगी इमरजेंसी बंद शटडाउन नेशनल हाईवे 2 NH2 अमसुम नेशनल हाईवे 37 NH37 दा खुदक्तगी हाइबदी हजिक नुमिदांग वैरम पुंग मरी दगिना हाइबदी ngasi नुमिदांग वैरम पुंग मरी नुमाइजु नुमित इंग जुन गी तांग कुनगा मथोइदगी मखाताबा नोटिस अमा थोक्त्रिबा फावबा हाइरिबा इमरजेंसी बंद शटडाउन असि चथगनी हाइबसिनी लोइना हाइरिबा बन असिदा मेडिकल इमरजेंसी एम्बुलेंस अमसुम ह्यूमैनिटेरियन रिलीफ एक्टिविटी सिंगदी कोमथोकनी सोइरकली थांग सुटी कखिबा हंगत हनबा यावना डिमांड तरे लेंगाना थबक तो ओंथोक्थ्री एम्प्लॉई सिंग हायेंगदगी नुमित निनी मास कैजुअल लिप लौगदौरी जुलाई अमदगी थबक लेपगदौरी एम्प्लॉई सिंग की मरुएबा डिमांड सिंगदी थबकतगी पोथाबगी मतम सही हुमफुदगी सही हुमफुगा निथुरे हेंगत हनबा सेंट्रल गवर्नमेंट की एम्प्लॉई सिंग मानना DA DR हेंगत हनबा थांग नुमित सुटी कखिबगी ऑर्डर सतना हनदबा स्टेट पे कमीशन सेमदुना निपान सुबह सेंट्रल पे कमीशन सतना हनबा MPS UPS मुथलगा स्टेट लेंगा की एम्प्लॉई सिंगदा हानगी अरीबा पेंशन स्कीम फंगनबा थबकतगी पोथारबा मियोइसिंग रीएंगेज तौबगी थबक लेपा अहांग फमसिंगीदमा कॉन्ट्रैक्ट थबक लौदबा अमसुम हानगी कॉन्ट्रैक्ट कैजुअल मास्टर रोल डेली वेजेस एम्प्लॉई सिंग रेगुलर तहनबा मणिपुर लेंगाना सेकेंड सैटरडे यावना थांगजदा लेरंबा सुटी पुनम कखिबदा एम्प्लॉई सिंग साथीना वरौनारी सुटी कखिबगी ऑर्डर यावना तुआन डिमांड तरे तालादुन हयेंगदगी एम्प्लॉई सिंग नुमित निनी मास कैजुअल लिप लौगदौरी नुमित निनी मास कैजुअल लिप लौरगा प्रोटेस्ट तौरबा फाव लेंगान एम्प्लॉई सिंग की डिमांड थवैना तरक्तरगदी लाक्लिबा जुलाई अमदगी मतम कक्तना थबक लेपगी खोंजंग संगसिलगने हाइना मणिपुर गवर्नमेंट सर्विसेस फेडरेशन लेंगाक खनख्री फेडरेशन असिना थास की निपान मणिपुर की चीफ मिनिस्टर युमनाम खेमसानदा एम्प्लॉई सिंग अमसुम पेंशनर सिंगना थेंगनरिबु खुदोंग चादबा सिंग अमदी मतम सांगना पंदुना लेरक्लबा डिमांड सिंग असि येंगसिनबिनाबा अरोइबा अल्टीमेटम अमसुम स्ट्राइक की नोटिस पिसिन की बलैख्री मणिपुर गवर्नमेंट सर्विसेस फेडरेशन की जनरल सेक्रेटरी S प्रवीण कुमार खुयेक पीदुना पिसिनखिबा सिरोल अदुदा एम्प्लॉई सिंग मतम सांगनदगी हौना तांदुना लाक डिमांड सिंग असि लाइंगा का वरि सानदुना वरोइसन पुरकना बंगाइदुना लाखिबनी मरम साबा एम्प्लॉई सिंग की डिमांड सिंग असिबो मणिपुर लाइंगाना ngasi फावबा करिमत इकाय खुमनाबिदि हौजिकसु लाइंगाकता खोंजंग संगसिलगनी हाइना अल्टीमेटम पिसिनख्रबसु लाइंगाकतगी पखुम अमत पिरक्तना लैरि मरम अदुना हयेंग निंथौकाबा नुमित जून 22 अमसुम जून 29 एम्प्लॉई सिंग मास कैजुअल लिप लौरगनी मसी फावबद लेंगान एम्प्लॉई सिंग की डिमांड पीद्रगदी लाक्लिबा जुलाई अमदगी मतम कक्तना थबक लेपगी खोंजंग संगसिलगनी हाइदि डेमोक्रेटिक ओइबा मवोंगना खोंजंग संगसिनवना पब्लिक सर्विस ता अकायबा थोलकपा पुनम लेंगाकना ओइहलकपनी कयारगना हाइजरबा फावबा लेंगाना मतिक चाबा थोरांग लखोलक्तबदगी तंगाई फदना खोंजंग संगसिनना फिरे लौरकनी खुदक्ति एम्प्लॉई सिंग तालिब डिमांड फंगंदुना मौसागी मतौगुम पब्लिक सर्विस अकायब थोनबिगनो हाइनसु सिरोल असिना फोंदोरकली PLA की लेफ्टिनेंट कर्नल नोंगथोंबम इंगो जून 13 गवार पुलिस फारी लोन थिंख्रब पीपल्स लिबरेशन आर्मी PLA की मरुएब लुसिंगबा अमा खा थंग गवादी पुलिस फारी सही कुल्लोम हेन तुआन केस सेनबगी फानब होनदुना लाखिबा नोंगथोंबम इंगो एलाइस कृष्णा एलाइस लाल कौबा PLA की मरुएब लुसिंगबदु मणिपुर पुलिस पीरक पाउद युमफम ओइरगा गवा पुलिस की अखनब टीम अमना फाखिबनी मसक ममिंग ताकथोंनिंगदबा गवा पुलिस की सीनियर ऑफिसर अमना फोंदोखिबगी मतुइना गवा पुलिस की क्राइम ब्रांच फारबा मिवेदु PLA की सेल्फ स्टार लेफ्टिनेंट कर्नल थौबाल डिस्ट्रिक्ट की मनुंगसना लेबा लिलोंग पुलिस स्टेशन रजिस्टर तौबा अनलॉफुल एक्टिविटीज प्रिवेंशन एक्ट UAPA की केस अमगा मरी लेना मिवेदु गवा पुलिस जून 13 फाखिबनी जून 5 मणिपुर पुलिस UAPA केस का मरी लेना फाखिबा मिवे अनिना फोंदोरपगी मतुइना नोंगथोंगबम इंगो एलाइस कृष्णा एलाइस लाल गवादा लैरि हैब खंगमदगी गवा पुलिस का पाउ फाउनरगा अखनब ऑपरेशन अमा सथदुना मिवेदु फाखिबनी फारबा मिवेदु PLA की तुआन मफमसिंगदा ऑपरेट तौरिबसिंगदा सेल थादबगी थबकदा सेनै हाइरि
Aranba thabak tawraga kaidawnungda boat kaaba ngamgadaba nati TH Radisham Aranba thabak tawraga kaidawnungda boat kaaba ngamgadaba nati achumbana matam khudimakta mai pakadabani haina hairo kendragi MLA Dr. Thoksum Radishamna phongtokri wafam asi ngasi salungpham kangyambam mayalekai community hall pangtokhiba salungpham dagi Atopa dal kayagi voter kaya BJP yaurakibasing okpagi thoramda phongtokibani ngasi BJP di yaurakhiba miwei singadu imung maudraga mathuigi voter saniga humdraga ni thoini hari makoi singadu gi manungda NPP dagi imung kunthra gi voter maudraga taru amadi INC gi imung humfuga mathuigi voter samaga humdraga taru ni hari ngasi BJP da yaurakhraba miwei kudimak kendra asigi MLA amadi BJP hairok mandal gi president na BJP gi Lengyan Yanduna Taram Oki, Tauramaduga Madi Ladana MLA na Makata na Fongdokibada, Magna Police ki service the leading a minister ki squad commander oina, district ki in charge oina Rasniti Dalgi meeting kaya duty to Matam Damadi, politician namu oiraba forward atopa kendra kaya sungasigi asumna, asuk yam na sanglak pusi, amukta thengna khidreki, Masipunama si Sarungphamgi lairiba BJP ki worker kayana kana hotnabibigi mathakta prajasingnasu BJP bu thajabiba asinani haki ngasi changlakhiba miyam asidagi ana ayek yawbana lakpa ngamdana kayamusu yahori haina salungphamgi prajasingna haibirakpasu lairibani makhoi nong mataram okki tanja amuk lawrakhi ganaki asida sunatana kendra sigi atopa mapham kyagi BJP sanglaknaba ngaiduna lairi heba wafam su phongdoki Nasigi Thoramadu BJP Hairok Mandal gi Thapubasing Kendra Sigi polling kaya digi masing yamlaba Thapubasing Mahila gi worker kaya su saruk yaki aina pau sita makata na phongdorakli aduga tentak nasu na miyam na thamjagi Haojik2 na di miyam pau matang sa lusinjaragi amasu makata ba anoba update mayam punang ngamina saina channel sigi maike digi miyang maphamda makata na thamjari makata ba anoba update mayam punang ngamina si